Indo-Myanmar ngamkhai sambal khanaba center gi thorang yaba ngamloi Mizoram CM. Indo-Myanmar ngamkhai paring da sambal khanaba center na lokholagli ba khongthang yaba ngamloi haina Mizoram gi anoba chief minister Laldu Homana phongdokhre. Agency gi pauna hai hauki ba yumsa kaisa numit ki nungthil Mizoram gi nauna chief minister oikraba Laldu Homana Delhi the External Affairs Minister S. Jaishankar yauna center gi lusing basing unakhibaga loinana Indo-Myanmar ngamkhai paring da ain kaina mitop sing laibak asida sangsilakpa thingnaba center na ngamkhai paring asida smart fencing taunabagi thabak lakholakraba matung Mizoram gi chief minister na fencing khana ba thorang asi yaningdaba phongdorokhibane mahakna hai Mizo yellow phurup singi ipa ipugi lamama oiriba Burma Myanmar dagi saruk machet ama British na khaidoklaga Mizoram asi tokhaiba lamama ohenkhibane haujiksu aikhoi gi manglan de apunba nation amane maram asina ngamkhai gi wafam asida ikhoina yaba ngamloi center government na ngamkhai lansilaktuna India da Myanmar dagi mitop sing changsilakpa thingnaba smart fencing taunaba thorang lakhotpagi mathakta India amasung Myanmar anigi ngamkhai gi paringda chanaramba free movement regime FMR su lauthokhrabane FMR leiringaida leibak ani asigi kilometer 13 na kwanba mafamsingda sathok chasin tawbada thingba leitabane India amasung Myanmar leibak anina Mizoram Manipur Nagaland amasung Arunachal Pradesh hairiba state sing asiga kilometer 1494 ngamkhai pullibane ngasi su Mizoram gi chief minister Laldu Homana Delhi da prime minister Narendra Modi ga unaduna isu kaya gi matang da wari sanaki aina pawasina makha tarakle